ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯇꯥꯕꯤꯔꯤꯕ ꯑꯁꯤ 91.2 ꯃꯦꯒꯥꯍꯔꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯧꯔꯝꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯁꯟꯗꯣꯛꯆꯔꯤꯕ ꯈꯪꯖꯤꯟꯃꯤꯟꯅꯁꯤ꯫ ꯊꯧꯔꯝ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯔꯤꯕꯤ ꯑꯟꯖꯂꯤ ꯊꯣꯛꯆꯣꯝ꯫ ꯃꯦꯒꯥꯍꯔꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯈꯪꯖꯤꯟꯃꯤꯟꯅꯁꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯟꯖꯂꯤ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯈꯪꯖꯤꯟꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯨꯃꯤꯗꯥꯡꯗ ꯈꯨꯎ ꯅꯥꯕ ꯀꯔꯤ ꯃꯔꯝꯅ ꯑꯣꯏꯔꯕ ꯌꯥꯕꯒꯦ, ꯂꯣꯏꯅꯅ ꯖꯤꯟꯖꯤꯚꯥꯏꯇꯤꯁ ꯆꯤꯟꯌꯥ ꯂꯨ ꯅꯥꯟꯅ ꯊꯝꯗꯕꯗꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯌꯥꯔꯤ ꯌꯥꯈꯣꯡꯒꯤ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤ, ꯅꯨꯃꯤꯗꯥꯡꯗ ꯈꯨꯎ ꯅꯥꯕ ꯀꯔꯤ ꯃꯔꯝꯅ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯨꯎꯗ ꯆꯩꯅꯥꯈꯣꯜ ꯐꯥꯎꯕ ꯍꯥꯏꯕꯁꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯣꯏꯅ ꯊꯦꯡꯅꯒꯟꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯅꯤ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕ ꯌꯥꯕꯒꯤ ꯔꯤꯛꯁꯇꯤ ꯅꯍꯥꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯁꯜ ꯏꯐꯥ ꯐꯥꯖꯤꯟꯕ ꯑꯃꯗꯤ ꯇꯥꯡꯗ ꯆꯤꯛꯄ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯦꯡꯅꯩ꯫ ꯃꯤꯑꯣꯏ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯃꯔꯛꯇ ꯍꯥꯏꯕꯗꯤ ꯋꯥꯅ ꯇꯨꯝꯈꯤꯕ ꯅꯨꯃꯤꯠꯀꯨꯝꯕꯗ ꯊꯣꯛꯏ, ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯊꯦꯡꯅꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯅ ꯂꯧꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯣꯚꯔ ꯗꯤ ꯀꯥꯎꯟꯇꯔ OCT ꯄꯦꯟ ꯔꯤꯂꯤꯚꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯇꯨꯝꯕ ꯃꯈꯥ ꯆꯠꯊꯅꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯑꯁꯤꯒꯨꯝꯕ ꯆꯤꯛꯄ ꯅꯥꯕꯁꯤꯡ ꯑꯁꯤꯅ ꯂꯥꯏꯊꯣꯛꯄ ꯌꯥꯗꯕ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯅꯕ ꯃꯔꯝ ꯑꯣꯏꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯎ ꯅꯥꯕ ꯍꯥꯏꯕꯁꯤꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯇꯨꯝꯕ ꯀꯥꯏꯍꯟꯅꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯒꯗꯤ ꯗꯣꯛꯇꯔꯗ ꯇꯥꯟꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ꯫ ꯃꯁꯤ ꯊꯧꯁꯥꯗꯅ ꯂꯥꯏꯊꯣꯛꯄ ꯌꯥꯗꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯃꯁꯥ ꯃꯎ ꯐꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯨꯎ ꯅꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯍꯦꯛꯇ ꯃꯥꯌꯣꯛꯅꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯛꯇꯪ ꯑꯀꯛꯅꯅ ꯅꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯋꯥꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯃꯔꯨꯝ ꯇꯧꯔꯨꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯎ ꯅꯥꯔꯛꯄꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯣꯏꯅ ꯈꯨꯎ ꯅꯥꯔꯕꯗꯤ ꯑꯣꯁꯇꯤꯑꯣꯑꯥꯔꯊ꯭ꯔꯥꯏꯇꯤꯁꯀꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯕ ꯌꯥꯏ꯫ ꯑꯣꯁꯇꯤꯑꯣꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 12ꯗꯒꯤ 38 ꯐꯥꯎꯕꯗ ꯁꯣꯛꯍꯜꯂꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯕ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁꯀꯤ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯕ ꯔꯨꯃꯥꯇꯣꯂꯣꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ꯫ ꯃꯁꯤ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯗꯅ ꯍꯦꯟꯅ ꯇꯣꯏꯅ ꯊꯦꯡꯅꯒꯜꯂꯤ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯁꯔꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯄꯨ ꯉꯥꯛꯊꯣꯛꯂꯤꯕ ꯄ꯭ꯔꯣꯁꯇꯦꯇꯤꯛ ꯀꯥꯔꯇꯤꯂꯦꯖꯁꯤꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯣꯏꯔꯛꯏ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛꯀꯤ ꯇꯥꯡ ꯈꯨꯗꯤꯡꯃꯛꯄꯨ ꯁꯣꯛꯍꯟꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯈꯨꯠ, ꯈꯨꯎ, ꯅꯤꯡꯖꯣꯜ ꯑꯃꯁꯨꯡ ꯁ꯭ꯄꯥꯏꯟꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯃꯟ ꯑꯣꯏꯅ ꯁꯣꯛꯍꯜꯂꯤ꯫ ꯆꯤꯛꯄ ꯅꯥꯕ, ꯊꯦꯛꯇꯣꯛ ꯊꯦꯛꯆꯤꯟ ꯌꯥꯗꯕ, ꯄꯥꯏꯕꯗ ꯅꯥꯕ ꯑꯃꯗꯤ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯗꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯑꯣꯁꯇꯤꯑꯣꯑꯥꯔꯊ꯭ꯔꯥꯏꯇꯤꯁꯀꯤ ꯀꯃꯟ ꯑꯣꯏꯕ ꯁꯤꯝꯇꯣꯝ ꯈꯔꯅꯤ꯫ ꯑꯣꯁꯇꯤꯑꯣꯑꯥꯔꯊ꯭ꯔꯥꯏꯇꯤꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯅꯝꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯍꯦꯟꯅ ꯃꯥꯌꯣꯛꯅꯒꯜꯂꯤ, ꯃꯗꯨꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗ ꯇꯨꯝꯕ ꯌꯥꯍꯟꯗꯦ꯫ ꯗꯦꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯇꯥꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯤꯑꯣꯏꯁꯤꯡ ꯆꯥꯗ 70 ꯔꯣꯝꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯊꯕ ꯌꯥꯗꯕ ꯑꯃꯗꯤ ꯑꯍꯤꯡꯗ ꯃꯤꯀꯞ ꯄꯪꯊꯣꯛꯇ ꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯩ ꯍꯥꯏꯔꯤ꯫ ꯑꯣꯁꯇꯤꯑꯣꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯑꯁꯤ ꯃꯁꯥꯒꯤ ꯆꯍꯤ 95ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯅ ꯍꯦꯟꯅ ꯅꯥꯒꯟꯕꯒꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯂꯕꯁꯨ, ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯗꯤꯚꯦꯂꯞ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁꯇꯤ ꯆꯞ ꯃꯥꯟꯅꯩ꯫ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯇꯥꯡꯁꯤꯡ ꯑꯁꯤ ꯁꯣꯟꯊꯔꯛꯏ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯗꯤꯚꯦꯂꯞ ꯇꯧꯔꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ, ꯖꯤꯟ, ꯅꯨꯄꯥ-ꯅꯨꯄꯤꯒꯤ ꯑꯣꯏꯕ, ꯁ꯭ꯇ꯭ꯔꯦꯁ ꯂꯦꯚꯦꯜ, ꯁꯣꯛꯄ-ꯄꯟꯕ, ꯑꯦꯊ꯭ꯂꯦꯇꯤꯛ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯅꯥꯕꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯇꯥꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄ ꯉꯝꯃꯤ꯫
ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯣꯁꯇꯤꯑꯣꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯑꯁꯤ ꯂꯥꯏꯑꯣꯡ ꯑꯃꯠꯇ ꯎꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯅꯥꯕ ꯆꯩꯅꯥꯈꯣꯜ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯕ ꯂꯥꯏꯑꯣꯡꯁꯤꯡ ꯎꯠꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯁꯤ ꯗꯥꯏꯒꯅꯣꯁ ꯇꯧꯕꯗ ꯋꯥꯅ ꯊꯣꯛꯏ꯫ ꯑꯅꯥꯕ ꯑꯗꯨ ꯗꯥꯏꯒꯅꯣꯁ ꯇꯧꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡꯏꯟꯅ ꯂꯥꯌꯦꯡ ꯆꯠꯊꯅꯕꯒꯤꯗꯃꯛ ꯗꯣꯛꯇꯔꯅ ꯑꯦꯛꯁ-ꯔꯦ ꯅꯠꯇ꯭ꯔꯒ MRI ꯂꯧꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯄ ꯌꯥꯏ꯫ ꯍꯧꯒꯠꯂꯛꯄꯒꯤ ꯁ꯭ꯇꯦꯖꯇꯗꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯈꯔ ꯇꯧꯅꯕ ꯍꯤꯠ ꯑꯣꯐ ꯀꯣꯜ ꯊꯦꯔꯥꯄꯤ ꯅꯠꯇ꯭ꯔꯒ ꯇꯥꯡꯒꯤ ꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯣꯠꯂꯨꯝ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯃꯦꯅꯦꯖ ꯇꯧꯅꯕ ꯔꯦꯀꯃꯦꯟꯗ ꯇꯧꯒꯅꯤ꯫ ꯑꯇꯣꯞꯄ ꯀꯥꯟꯅꯕ ꯂꯥꯌꯦꯡ ꯃꯈꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯤꯖꯤꯟꯅꯕ, ꯑꯦꯀꯨꯄꯪꯛꯆꯔ, ꯃꯁꯥꯖ ꯊꯦꯔꯥꯄꯤꯅꯆꯤꯡꯕ ꯄꯟꯕ ꯌꯥꯏ꯫ ꯁꯔꯖꯔꯤ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯔꯤꯁꯨꯕ ꯁ꯭ꯇꯦꯖ ꯌꯧꯔꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯔꯦꯀꯃꯦꯟꯗ ꯇꯧꯏ꯫ ꯅꯤꯡꯁꯤꯡꯒꯗꯕ ꯋꯥꯐꯝꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯨꯎ ꯅꯥꯍꯟꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯑꯣꯁꯇꯤꯑꯣꯑꯥꯔꯊ꯭ꯔꯥꯏꯇꯤꯁꯅ ꯑꯣꯏ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯔꯝ ꯈꯔꯅꯁꯨ ꯈꯨꯎꯗ ꯅꯥꯕ ꯑꯁꯤ ꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯀꯥꯎꯔꯣꯏꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯈꯨꯎ ꯅꯥꯔꯛꯂꯕꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯕ ꯃꯔꯝꯅ ꯃꯗꯨ ꯇꯔꯥꯏꯅ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯖꯤꯟꯖꯤꯚꯥꯏꯇꯤꯁ꯫ ꯖꯤꯟꯖꯤꯚꯥꯏꯇꯤꯁ ꯍꯥꯏꯕꯁꯤ ꯆꯤꯟꯌꯥ ꯂꯨ-ꯅꯥꯟꯅ ꯊꯝꯗꯕꯗꯒꯤ ꯌꯥꯔꯛꯇ ꯆꯪꯈꯤꯕ ꯆꯤꯟꯖꯥꯛꯀꯤ ꯃꯆꯤꯛ-ꯃꯈꯥꯛꯅ ꯃꯍꯤꯛ ꯑꯣꯜꯂꯛꯇꯨꯅ ꯑꯣꯏꯍꯜꯂꯛꯄ ꯌꯥꯔꯤ-ꯌꯥꯈꯣꯡꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯅꯥꯕ ꯑꯃꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯊꯦꯡꯅꯕ ꯌꯥꯔꯤ-ꯌꯥꯈꯣꯡꯒꯤ ꯑꯣꯏꯕ ꯑꯅꯥꯕ ꯃꯈꯜꯁꯨ ꯃꯁꯤꯅꯤ꯫ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯖꯤꯟꯖꯤꯚꯥꯏꯇꯤꯁꯇꯒꯤ ꯄꯦꯔꯤꯑꯣꯗꯣꯟꯇꯥꯏꯇꯤꯁ ꯑꯣꯏꯍꯜꯂꯛꯇꯨꯅ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯔꯛꯄ ꯌꯥꯏ꯫ ꯆꯤꯟꯌꯥ ꯂꯨ-ꯅꯥꯟꯅ ꯊꯝꯂꯕꯗꯤ ꯑꯅꯥꯕ ꯑꯁꯤꯗꯒꯤ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯕꯗꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗꯦ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯔꯨ ꯌꯧꯅ ꯁꯣꯛꯆꯤꯜꯂꯛꯇꯨꯅ ꯌꯥ ꯀꯦꯜꯂꯛꯄ ꯐꯥꯎꯕ ꯌꯥꯏ꯫ ꯃꯤꯑꯣꯏ ꯈꯔꯗꯗꯤ ꯖꯤꯟꯖꯤꯚꯥꯏꯇꯤꯁ ꯅꯥꯔꯕꯁꯨ ꯄꯦꯔꯤꯑꯣꯗꯣꯟꯇꯥꯏꯇꯤꯁ ꯌꯧꯅ ꯁꯣꯛꯆꯤꯜꯂꯛꯇꯕ ꯌꯥꯎꯏ, ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯥꯛ ꯑꯁꯤ ꯌꯧꯅ ꯁꯣꯛꯆꯤꯜꯂꯛꯏ꯫ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡ ꯃꯁꯤꯃꯛꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯇꯥꯔꯕꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯉꯥꯡꯁꯪ ꯉꯥꯡꯅ ꯌꯥꯔꯤ ꯄꯣꯝꯈꯠꯄ, ꯄꯥꯏꯕꯗ ꯅꯥꯕ, ꯌꯥ ꯊꯤꯟꯕꯗ ꯏ ꯊꯣꯔꯛꯄ ꯑꯃꯁꯨꯡ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯗ ꯃꯅꯝ ꯅꯝꯊꯤꯕ ꯑꯁꯤꯅꯆꯤꯡꯕ ꯄꯟꯕ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯌꯥꯔꯤ ꯄꯣꯝꯈꯠꯇꯨꯅ ꯌꯦꯡꯕꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯎꯕ ꯌꯥꯏ꯫ ꯌꯥꯔꯤꯗ ꯌꯥꯎꯔꯤꯕ ꯑꯃꯒ ꯑꯃꯒ ꯁꯝꯅꯕ ꯀꯅꯦꯛꯇꯤꯚ ꯇꯤꯁꯨꯁꯤꯡ ꯄꯣꯝꯈꯠꯂꯛꯇꯨꯅ ꯈꯖꯤꯛꯇꯪ ꯊꯦꯡꯂꯨꯕꯗ ꯏ ꯊꯣꯔꯛꯄꯗꯒꯤ ꯇꯝꯊꯤꯅ ꯃꯅꯝ ꯆꯦꯜꯂꯛꯏ꯫ ꯂꯥꯏꯅꯥ ꯑꯁꯤ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯔꯤꯁꯛ ꯋꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ, ꯃꯍꯩ-ꯃꯁꯤꯡꯒꯤ ꯃꯉꯥꯜ ꯋꯥꯠꯄ, ꯆꯤꯟꯌꯥ ꯂꯨ-ꯅꯥꯟꯅ ꯊꯝꯗꯕ, ꯃꯩꯈꯨ ꯁꯤꯖꯤꯟꯅꯕ, ꯋꯥꯈꯜ ꯋꯥꯕ ꯑꯃꯁꯨꯡ ꯖꯤꯟꯒꯤ ꯑꯁꯣꯏꯕ ꯂꯩꯕꯁꯤꯡꯅꯤ꯫ ꯌꯥ ꯈꯨꯗꯤꯡꯃꯛ ꯃꯦꯁꯤꯌꯦꯜ, ꯗꯤꯁꯇꯦꯜ, ꯕ꯭ꯌꯨꯀꯦꯜ ꯑꯃꯁꯨꯡ ꯂꯤꯡꯒꯨꯌꯦꯜ ꯍꯥꯏꯗꯨꯅ ꯖꯤꯟꯖꯤꯚꯥꯏꯁ ꯌꯨꯅꯤꯠ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯖꯤꯟꯖꯤꯚꯥꯏꯇꯤꯁ ꯀꯧꯕ ꯌꯥꯔꯤ-ꯌꯥꯈꯣꯡꯒꯤ ꯑꯅꯥꯕ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯗꯦꯟꯇꯤꯁ, ꯌꯥꯒꯤ ꯗꯣꯛꯇꯔꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯀꯥꯟꯗꯗ ꯈꯪꯒꯅꯤ꯫ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯗꯦꯟꯇꯦꯜ ꯍꯥꯏꯖꯤꯅꯤꯁꯠ ꯅꯠꯇ꯭ꯔꯒ ꯗꯦꯟꯇꯤꯁ ꯑꯃꯅ ꯃꯈꯜ ꯀꯌꯥꯒꯤ ꯆꯥꯡꯌꯦꯡ ꯇꯧꯔꯕ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯂꯦꯞꯊꯣꯛꯀꯗꯕꯅꯤ꯫ ꯍꯟꯗꯛꯇ ꯅꯧꯅ ꯊꯤꯖꯤꯟ-ꯍꯨꯝꯖꯤꯟꯕꯒꯤ ꯈꯪꯂꯛꯄ ꯃꯇꯨꯡꯏꯟꯅ ꯃꯤꯑꯣꯏꯕꯒꯤ ꯇꯤꯟ ꯁꯂꯥꯏꯚꯥꯗ ꯌꯥꯎꯕ ꯑꯦꯟꯖꯥꯏꯝ ꯃꯈꯜ ꯈꯔꯅ ꯌꯥꯔꯤ-ꯌꯥꯈꯣꯡꯒꯤ ꯑꯅꯥꯕ ꯑꯣꯏꯍꯜꯂꯛꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯟꯖꯥꯏꯝꯁꯤꯡ ꯑꯗꯨ ꯑꯦꯁꯄꯥꯔꯥꯖꯤꯠ ꯑꯦꯃꯥꯏꯅꯣꯇ꯭ꯔꯥꯟꯁꯐꯦꯔꯦꯖ, ꯑꯦꯂꯥꯅꯥꯏꯟ ꯑꯦꯃꯥꯏꯅꯣꯇ꯭ꯔꯥꯟꯁꯐꯦꯔꯦꯖ, ꯒ꯭ꯂꯥꯃꯥ-ꯒ꯭ꯂꯨꯇꯥꯃꯥꯏꯜ ꯑꯦꯃꯥꯏꯅꯣꯇ꯭ꯔꯥꯟꯁꯐꯦꯔꯦꯖ, ꯑꯜꯀꯥꯂꯥꯏꯟ ꯐꯣꯁꯐꯦꯠ ꯑꯃꯗꯤ ꯑꯦꯁꯤꯗ ꯐꯣꯁꯐꯦꯠꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯟꯖꯥꯏꯝ ꯕꯥꯏꯑꯣꯃꯥꯔꯀꯔꯁꯤꯡ ꯑꯁꯤꯕꯨ ꯖꯤꯟꯖꯤꯚꯥꯏꯇꯤꯁ ꯑꯃꯗꯤ ꯄꯦꯔꯤꯑꯣꯗꯣꯟꯇꯥꯏꯇꯤꯁꯀꯤ ꯂꯥꯏꯑꯣꯡ ꯈꯪꯗꯣꯛꯄ ꯑꯃꯁꯨꯡ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯗꯦꯟꯇꯦꯜ ꯍꯥꯏꯖꯤꯅꯤꯁꯠ ꯅꯠꯇ꯭ꯔꯒ ꯗꯦꯟꯇꯤꯁ ꯑꯃꯅ ꯖꯤꯟꯖꯤꯚꯥꯏꯇꯤꯁꯀꯤ ꯂꯥꯏꯑꯣꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯒꯤ ꯀꯥꯔꯛ-ꯀꯥꯔꯛꯇ ꯂꯩꯕ ꯑꯃꯣꯠꯄꯁꯤꯡ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯦꯛꯁ-ꯔꯦ ꯅꯠꯇ꯭ꯔꯒ ꯄꯦꯔꯤꯑꯣꯗꯣꯟꯇꯜ ꯄ꯭ꯔꯣꯕꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯏ꯫ ꯖꯤꯟꯖꯤꯚꯥꯏꯇꯤꯁ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯤꯗꯥꯛ-ꯂꯥꯡꯊꯛ ꯊꯥꯗꯨꯅ ꯂꯥꯌꯦꯡꯕꯗ ꯊꯣꯏꯅ ꯐꯤꯚꯝ ꯐꯒꯠꯂꯛꯇꯕ ꯇꯥꯔꯕꯗꯤ ꯅꯤꯡꯊꯤꯅ ꯈꯪ-ꯍꯩꯔꯕ ꯄꯦꯔꯤꯑꯣꯗꯣꯟꯇꯤꯁꯠ ꯑꯃꯗ ꯌꯦꯡꯍꯟꯒꯗꯕꯅꯤ꯫ ꯄꯦꯔꯤꯑꯣꯗꯣꯟꯇꯤꯁ ꯍꯥꯏꯔꯤꯕ ꯖꯤꯟꯖꯤꯚꯥ ꯑꯃꯁꯨꯡ ꯌꯥꯒꯤ ꯑꯀꯣꯏꯕꯗ ꯁꯔꯨ ꯑꯃꯁꯨꯡ ꯌꯥ ꯁꯤꯟꯗꯣꯛ-ꯁꯤꯟꯖꯤꯟ ꯇꯧꯕꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕ ꯌꯥꯒꯤ ꯗꯣꯛꯇꯔ ꯑꯃꯅꯤ꯫ ꯖꯤꯟꯖꯤꯚꯥꯏꯇꯤꯁ ꯉꯥꯛꯊꯣꯛꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯤꯟꯌꯥ ꯂꯨ-ꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥ ꯊꯤꯟꯗꯨꯅ ꯅꯤꯡꯊꯤꯅ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯀꯗꯕꯅꯤ꯫ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯗꯃꯛ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯄꯦꯔꯣꯛꯁꯥꯏꯗ, ꯁꯦꯂꯥꯏꯟ, ꯑꯜꯀꯣꯍꯣꯜ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯣꯔꯤꯍꯦꯛꯁꯤꯗꯤꯟ
वा सिजिन्नदुना चिन तोइना तेंथोकदबनी gingivitis narakpada hydrogen peroxide sizinaduna ya chin ya tengthokpada kanaba phangmagi wafam anoba clinical study amadagi amuka hena mayek sena khangma ngamle chang naina yari yakhong sengdokpa amasung scaling tawbana su yamna chauna kanaba pi hairi adumoinamak American Dental Association adi periodontal scaling amasung root planning tawba haibasi naraklaba matamda chathagadaba thongni amasung mangjawnana lokatkadaba checking tharangnal te haina mot piri US Food and Administration FDA na kumja lising amaga jamapan marfo tara-tareta chathakiba report amagi matung inna transclosine triclosine yawba yathin hindak haibadi toothpaste sizinabana gingivitis ngaktokpa ngami hairi calcium yawba chinjak chabagi dagi yari yakhong anaba yamna nakna mari laine haina khangbasu ngamki nomagi mathau taba calcium gi changsuna chadaba tarabadi gingivitis na chingba yari yakhong gi anaba kaya changlak pangami matik chaba cheksin tharang lokhatuna yari yakhong gi anaba changhandanaba haibasina thamoigi heart ki fibam fana thambadasu chauna mateng pangye haina Pennsylvania Medical Society Institute for Good Medicine na phongdoki yariya khongi anaba lairabadi matudagi thorakpa mahik matang singna igi ichel da tin khraga heart akaiba thogala I hairi fibam henjin khraga di yariya khong patha pumtharaktuna anaba tekhalakpada nattana Kadangi seruk sokchilakpa yari chathatpa amasung glan chakthorokpa yaba maramna mangjawnana chekshin tharang lokhat hoba haibasina khwaidagi faba pangmaini Hojik tabikre thangji nami khudingi thamjari ba thauram khangjingminasi thauram asibu lantokpekibi Anjali Thokchom Tharum Sanduktuna Tahanjari Basi 91.2 MHz ta Sandukjari Diamond Radio ki ahan batram paringni Hojik amuk tabirase hojik phawli laiba mari oiba Manipuri pau India da hojik phawbada COVID-19 laichatna sohankiba apunma masing crorama lakolhumdoi lising ahumga chamaga kuntra matho yaurei masigi manungda apunma miyoi crorama laktara manga lising kunmanga ga kuntra mapandi fagalapodagi disaster krai laichat asidagi sikhiba masing su lak ama lising humphumdoi ga chahumga marifutara tarukni Manipur da sungarang numidang fawbada positive oikiba apunma masing lising kunmapan ga chamri ga sumna taruk yaurei Moirang Kendra gi social worker Thongam Santi gi mideng makhada Moirang Kendra Progressive Front na Kendra sigi manung chanba Moirang Municipal Council Ward number 6 Moirang Fairembam Laikai de Leiba RK Joshi Kumar Chahi Nimpumathoi amadi Fairembam Memcha Chahi Humputara Mathoi gi imungda sewing machine sing mateng pangkhrai Arunachal Pradesh ta angang sing de chathaba crime da chenaba miyoi sing gi prosecution amasung conviction gi thabak tapthababu National Commission of Protection of Child Rights na nungnangwa phongdokhrei masiga loinana state aduda angang singi mathakta chathaba crime gi matangda miyambu hena wakhal tahanbagi mathau tare haina commission amakhatari BJP da safu piba oina Election Commission of India ECI na hojik pangthokliba Assam Assembly election da BJP gi luchingba amadi star campaigner Himanta Biswa Sharma pungnim punipan goina election campaign da saruk yabada athing mathamkhrei Election ki Code of Conduct thugaiduna Bodoland People's Front BPF ki luchingba Hangrama Mohilari gi mathakta phongdokhiba wafam da wakalakpadagi commission na thijalaba matungda athingba si thamkhibani Hojik tabikre hojik phawli laiba mari oiba Manipuri pau Tharum Sandukna Tahanjari Basi 91.2 MHz ta Sandukjari Diamond Radio ki ahan batram paringni Channel asing ngasi ayupung mapal tarak pung matamdagi tongan pungpham sandukjarakpa nungairaba makhal mathil gi tharum sing hojik lesenjin labagi pungja di yosilakle ngaihaki matang numidang warang pung mga taba matamda
अतोप खोंजेल लेग लोइना मखल मतेली थरम सिंह पुदुना लाक्सकी मतम अदु फावगी ओइनदी थरम ताबी बसिंगबो अदोंगी रेडियो की खोंजेलोय मोनिका रामबमना अमुक हन्ना